Haugalakliba mirolgidamak narrative art formsing mapangal kalanba mathau tai sibada taluwang. Haugalakliba tunggi mirolgidamak aikhoina narrative art formsing hena mapangal kangkhatanba mathau tai haina Laining Thau Sanamahi Temple Board ki Member Secretary Maisnam Sibada taluwang na phongdokre wapamasi ngahandagi hawduna Manipur State Sumanglila Council amade Theater Mirror Imphal anina punna senduna iboyay Sumanglila sanglenda numit marini chupna pangthokadaba Festival of Narrative Art Forms in Manipur ge ngarang nini chanba numita mitai isay amade mitai wari libada yumpam oiba thauramda Presidium member oina saruk yakhiba Laining Thau Sanamahi Temple Board ki Member Secretary Maisnam Sibada taluwang na haikibane Thauramadu Manipur State Kala Academy ge Deputy Secretary K. Ragumanisu Presidium member oina saruk yakhe Thauramga mari lainana Sibada taluwang na haikibada Laiwai kraba ipa ipusing na thambiramba aikhoigi inatki saktam ase Mangkhibagum taurabada art form sing asing ngaktuno thambagi tangai fadaba lakle haibada haiman bathokloi haujiki mirol na aikhoigi haurakpham thiraklaba matamsida asigumba narrative art festival ama pangthokpa haibase yamna mathau tai festival asi haudoklamba laikhidraba ozanaba warepagi maphamda ikai khumnaba utle hairiba art form sing asida aikhoigi culture gi masaksing mapung phana yauribane art form sing asi aikoi khudingmagna yokhatminasi haike Thauramgi manungsana Manipur State Sumanglila Council gi khuthangda Porompat Thawan Thaba Laikai da leiba Manipur Youth Cultural Organization na Theater Director L Brajamohon da khudol tamkhe pawasimak atopa sefong amadana narrative art form mapangal kalhan se sibadatta Haurakliba tunggi mirolgi damak narrative art form wari liba se mapangal hena kalhan na bohona ba mathau tai haina Laining Thau Sanamahi Temple Board ki Member Secretary Maisnam Devadatta Luwang na phongdokre